Snow mayam ngasidi mayamda wafam gatang sengdokke ado aisu nahandagi hadi video se thangalaga makha tana thangatpa ngamdadana leirebako adudi mayam hadi mayamna tabdasu gatang ot oirani ado aise video se makha tana semakadabado hadi semningba phawdrebako aise semningba phawdre ado aduduna hadi ngasi se hadi amtang aina mayamda mamangi video do share tawgibanina makha taba video do amtang di sengdokke haidana ko ngasi sidi aina video se semaineba dudi mayam aina mamangi blog to thangatkiba akoi chiche oi silongdagi akoi chiche oi laigena haibado adugi blog to adugi duga jawba chiche gi machanupi do aigi jimdagi hangraga angang do leigidrebako yam thajadana leigidabani ko chine video se semningdebako haidi ai dum nahanagi khanbada wakhalje dum mai dugagi thokpa ngamdreba wakhalje dum khallaga leireba ado sige video se nahani semma ngamdadana semaktabanebako none do aina dum nungaitadana Facebook tadi khara thangalle ado Facebook tasu ichnaw mayamna kamai tawino kamai legidino dum hangneba do Facebook tasu ai paidre Facebook tasu ai active oideba hadi oide ai talleba tui makha tabai mina hangbagi pakumdoi piba talleba ko hadi dum ai khangde ai wakhal do sokoi ai tomde aduga kei thokpa ngamdana leibaneba ado mayam angang se ngasi ngarang sanjoi loikhrebako angang se leigidre ma aidagi hallaga sanjoi loikhre ngarang se ado kaino oibanina nupi macha oibanina ko masi tareni da magi mathau karma je pangthoktoineba sorache hayeng laiba hayeng ningthauka se masino mai ningthauka se taeba aduda haisu mayamda to video do icham chamna leini matamgi video oibanina aina thangatkibodo mamangda laidi aigi YouTube channel loina regular su naidaba doidi kaino oibanina view kadi yamdabaneba dosu jingiri besinaw khara duga hadi mona chingibodo adoi dum sengdokke ainane ko nungaitadana hadi aina su blog to nambanina nahandai khaka nambanina chichi hoi lakoi blog to su nameba aina blog to ka haibani chichi hoi se chahi taruk tere ki matungda unaini silongdagi chichi hoi lae chichi hoi se silongda layeba do angang do mana budoida tammi handa class 10 karini metric thadoini ado ma se summer vacation mayang finish mane summer vacation pibasiga jumda kharani leiraga dai summer vacation je khara tangkagama losilakpai seisiga aigida chaluni aina lainebako madan chawe su kharani chaluni aina laini laaga mase iranimi lae iranimi laaga nomajing mi che irai thangja nomajing je hallinebako ayukta cha thaga ina bread pakora bread omelette ka sangom khir ga tawrebako chauge khir do amuba pink color ka do janchana ina tawrebako adigi adumai tawga tawre jungi tang 35 gumba oigum tawebako jungi tang 35 da angang se aigi da leiramaga hangaga July gi tang 23 da angang se leitabane ba kana na pubu ngamdoina mayam haidi wakhal je ko chiche hoi ibai hoi su doidi mayam ba masule hoi moi punam na awabado aina waba sigidi helamoyebako hendraga su angang do aigida laaga leirami uthi khangde mana maya hapa lakpa dumaina ko ado aigida laame leirame charame phamame thame dumai tawraga ipa phangai leiraga ho chakhraga angang do ma kano tawdobane hostel changma matam jawrebako changma matam jawbadagi moje hallaga ibai mo family loina laamni ko mayam hadi akoi nipasu leyaina moi
ꯄꯨꯟꯅ ꯎꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯄꯨꯟꯗ꯭ꯔꯤꯉꯩꯗꯅꯦꯀꯣ ꯂꯥꯛꯑꯝꯃꯒ ꯖꯨꯟꯒꯤ ꯇꯥꯡ 35ꯔ ꯀꯩꯅꯣꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯊꯣꯛꯑꯦꯕ ꯁꯤꯁꯦ ꯍꯟꯈꯔꯦꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯈ꯭ꯔꯒ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯂꯩꯔꯒ 4-5ꯅꯤ ꯂꯩꯔꯒ ꯃꯥ ꯍꯣꯁꯇꯦꯜꯗ ꯆꯪꯈꯔꯦꯕ ꯍꯣꯁꯇꯦꯜꯗ ꯆꯪꯈ꯭ꯔꯒ ꯑꯗꯩꯗꯤ ꯍꯣꯁꯇꯦꯜꯗ ꯆꯪꯈ꯭ꯔꯒ 4-5ꯅꯤ ꯑꯃꯨꯛ ꯂꯩꯔꯒ ꯃꯥꯁꯦ ꯌꯨꯝꯗ ꯑꯥꯗ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯅꯅꯦ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯛ ꯃꯥꯜꯂꯦꯕ ꯆꯤꯆꯦ ꯍꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯣꯏꯅ ꯂꯧꯕ ꯆꯠꯂꯒ ꯃꯌꯨꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯊꯝꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯔꯤ ꯐꯥꯎꯕ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤ ꯃꯌꯥꯝꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯖꯥꯡꯉꯤ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯐꯥꯎꯕꯗ ꯔꯤꯖꯟ ꯐꯥꯎꯕ ꯐꯖꯅ ꯁꯦꯡꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯒ ꯍꯟꯈꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯟꯈꯔꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯚꯦꯀꯦꯁꯟ ꯄꯤꯅꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔ ꯈꯣꯠꯂꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯒ ꯍꯟꯈꯤꯕꯅꯤꯅ ꯋꯥꯔꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏ ꯁꯥꯟꯅꯗ꯭ꯔꯦ ꯌꯧꯔꯕ ꯈꯣꯠꯂꯕ ꯑꯗꯨ ꯇꯧꯔꯕ ꯑꯗꯥ ꯇꯧꯔꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯝꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯃꯣꯏ ꯂꯧꯔꯒ ꯑꯗꯨꯝ ꯑꯔꯨꯝ ꯍꯧꯔꯦꯅ ꯃꯣꯏꯁꯦ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯦꯕꯀꯣ ꯑꯦꯗꯃꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯈꯪꯉꯦꯕ ꯑꯉꯥꯡꯁꯦ ꯁꯤꯒ ꯃꯁꯥ ꯉꯝꯗꯅ ꯑꯃꯨꯛ ꯑꯦꯗꯃꯤꯠ ꯇꯧꯔꯅ ꯄꯨꯔꯛꯑꯦꯅ ꯑꯗꯩꯗꯤ ꯑꯩꯅ ꯌꯦꯡꯉꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯨ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯥꯏꯗꯤ ꯑꯔꯨꯝꯁꯦ ꯈꯔ ꯐꯔꯛꯑꯦꯅ 5-6ꯅꯤ ꯂꯩꯔꯒ ꯈꯔ ꯐꯔꯛꯑꯦ ꯌꯨꯝꯗ ꯄꯨꯈ꯭ꯔꯣ ꯁꯤꯒ ꯂꯩꯔꯗꯤ ꯑꯅꯥꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯊꯥꯔꯛꯄꯖꯥꯠꯅꯤꯀꯣ ꯊꯥꯔꯛꯑꯒ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯑꯔꯨꯝꯗꯣꯈꯔ ꯍꯧꯔꯤ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯅꯗꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯌꯦꯡꯍꯜꯂꯨ ꯑꯔꯨꯝ ꯍꯧꯕ ꯍꯥꯏꯁꯤꯗꯤ ꯃꯅꯨꯡꯗ ꯗꯁꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯜꯂꯤꯗꯅ ꯗꯁꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯟꯕꯗꯣ ꯑꯗꯨꯗꯩꯗꯨꯒ ꯍꯥꯏꯗꯤ ꯌꯦꯡꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯆꯤꯆꯦ ꯍꯣꯏꯁꯤꯅ ꯀꯣꯃꯣꯁꯤꯒ ꯂꯥꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯅꯔꯁꯤꯡ ꯍꯣꯝꯗ ꯌꯦꯡꯍꯜꯂꯦꯕ ꯅꯔꯁꯤꯡ ꯍꯣꯝꯗ ꯌꯦꯡꯍꯟꯕꯗꯒꯤ ꯃꯣꯏꯁꯦ ꯑꯦꯗꯃꯤꯠ ꯇꯧꯋꯦꯅ ꯇꯧꯕꯗꯒꯤ ꯃꯣꯏꯁꯦ ꯑꯦꯝꯁꯦ ꯑꯦꯗꯃꯤꯠ ꯇꯧꯕꯅꯦꯕꯀꯣ ꯑꯦꯝꯁꯦ ꯑꯦꯗꯃꯤꯠ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯏ ꯃꯔꯛꯇꯨꯒ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯈꯔ ꯑꯩꯅ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕ ꯈꯔ ꯑꯣꯏꯕꯁꯨ ꯌꯥꯏꯕꯀꯣ ꯍꯥꯏꯗꯤ ꯆꯤꯆꯦ ꯍꯣꯏꯁꯦ ꯖꯨꯟꯒꯤ ꯇꯥꯡ 15ꯗ ꯂꯥꯛꯑꯝꯃꯤ ꯖꯨꯟꯒꯤ ꯇꯥꯡ 35ꯗ ꯍꯟꯈ꯭ꯔꯤꯅꯦꯕꯀꯣ ꯁꯤꯗꯒꯤ ꯑꯗꯨꯒ ꯑꯉꯥꯡ ꯂꯩꯒꯗꯕꯁꯤꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12ꯗꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯦꯝꯁꯇ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯆꯤꯆꯦꯁꯨ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕꯀꯣ ꯑꯦꯗꯃꯤꯠ ꯇꯧꯔꯦꯅ ꯑꯗꯣ ꯑꯩꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯁꯨ ꯔꯤꯄꯣꯔꯠꯇ ꯀꯩꯀꯩ ꯍꯥꯏꯔꯛꯏ ꯈꯣꯠꯂꯛꯑꯦꯅ ꯑꯥꯏꯔꯣꯟꯗ ꯈꯇꯪ ꯃꯥꯏ ꯕ꯭ꯂꯗꯇ ꯑꯥꯏꯔꯣꯟ ꯈꯇꯪ ꯍꯦꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯍꯥꯏ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯗꯃꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯆꯤꯆꯦꯁꯦ ꯐꯣꯟ ꯑꯗꯨꯝ ꯊꯥꯡꯒꯠꯇꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯥꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯩꯗꯤ ꯏꯐꯪ ꯐꯪꯅꯗꯦ ꯐꯣꯟꯁꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯦꯕ 4-5ꯅꯤꯔꯣꯝ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯦ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯅꯤꯄꯥꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕꯀꯣ ꯃꯁꯥꯗꯣ ꯃꯥꯅꯦ ꯆꯥꯛ ꯆꯥꯗꯦꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯇꯝꯗꯨꯒꯁꯨ ꯆꯥꯛ ꯏꯆꯥ ꯆꯥꯗꯦꯕ ꯃꯌꯥꯝ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯚꯤꯗꯤꯑꯣꯗ ꯃꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯦꯕꯀோ ꯑꯗꯨꯅꯤ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯅ ꯍꯦꯛꯇ ꯂꯦꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯒ ꯑꯩꯒꯤꯗ ꯂꯥꯛꯄꯁꯤꯒꯁꯨ ꯃꯥ ꯆꯥꯛꯇꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯏꯕꯀꯣ ꯑꯗꯨꯋꯥꯏꯗꯣ ꯁꯥꯕꯅꯤꯅ ꯃꯤꯁꯨ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯗꯕꯗꯣ ꯑꯉꯥꯡꯁꯤ ꯆꯥꯛ ꯌꯥꯝ ꯂꯤꯛ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯒꯤ ꯆꯥꯛ ꯆꯥꯗꯦꯅꯣ ꯍꯥꯏꯗ ꯃꯥ ꯅꯨꯡꯁꯥ ꯁꯥꯕꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯤ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯆꯥꯛ ꯆꯥꯗꯦ ꯌꯨꯝꯗꯁꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯈꯔ ꯆꯥꯗꯕ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯨꯕꯁꯤꯒꯁꯨ ꯃꯥ ꯆꯥꯗ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯆꯥꯅꯤꯡꯗꯦꯇ ꯍꯥꯏꯅ ꯑꯗꯨꯒꯩꯗꯣ ꯃꯥꯁꯦ KG 5 ꯃꯦꯡ ꯇꯥꯏꯌꯦꯅ ꯍꯥꯏꯕ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯆꯤꯆꯦꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯟꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯆꯥ ꯃꯁꯥꯁꯦꯈꯔ ꯄꯣꯝꯈꯠꯂꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯄꯣꯝꯈꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯩꯗꯤ ꯑꯉꯥꯡꯁꯦ ꯆꯥꯛꯇꯤ ꯀꯔꯤꯝ ꯆꯥꯎ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯏꯟꯖꯦꯛꯁꯟꯅ ꯄꯣꯝꯈꯠꯂꯤꯔꯥ ꯀꯩꯒꯤ ꯄꯣꯝꯈꯠꯂꯤꯅꯣ ꯆꯥꯛꯇꯤ ꯀꯔꯤꯝ ꯆꯥꯎ ꯌꯥꯗꯦꯅ ꯍꯥꯏꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯒ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯏ ꯃꯇꯥꯡꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯁꯨꯝ ꯆꯥꯗꯕ ꯑꯉꯥꯡꯗꯨꯅ
ꯀꯦꯖꯤ 5 ꯃꯌꯦꯡ ꯇꯥꯔꯨꯔꯦ ꯑꯩꯒꯤꯗ ꯆꯠꯈꯤꯕꯒ ꯖꯥꯡꯈ꯭ꯔꯕ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯖꯥꯡꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯨ ꯀꯦꯖꯤ 5 ꯃꯌꯦꯡ ꯇꯥꯔꯨꯔꯦ ꯑꯉꯥꯡꯗꯣ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯆꯪꯈꯤꯕꯒ ꯑꯦꯗꯃꯤꯠ ꯇꯧꯕꯒ ꯃꯁꯥꯁꯦ ꯐꯒꯠꯂꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯅꯦ ꯑꯩ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯄꯨꯡ 8:30ꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯦ ꯈꯟꯗꯣꯏ ꯑꯩꯅ ꯃꯤ ꯑꯃꯅꯤ ꯐꯣꯟ ꯇꯧꯔꯦ ꯍꯪꯅ ꯈꯣꯠꯅꯅ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯂꯥꯞꯄꯦꯕꯀꯣ ꯁꯤꯗꯒꯤ ꯑꯩꯁꯨ ꯃꯐꯝꯁꯦ ꯑꯅꯧꯕ ꯑꯣꯏꯕꯅꯤ나 ꯑꯩꯁꯨ ꯆꯠꯄꯗꯣ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯉꯝꯗ꯭ꯔꯤꯕ ꯑꯗꯣ ꯏꯇꯣꯝꯇꯁꯨ ꯆꯠꯇꯣꯔꯤꯕ ꯑꯗꯩ ꯑꯉꯥꯡꯁꯤꯁꯨ ꯄꯤꯛꯏꯕꯅꯤꯅ ꯅꯍꯥꯟꯗꯩꯁꯨ ꯗꯨꯅꯁꯨ ꯆꯠꯇꯕꯅꯦꯕꯀꯣ ꯑꯉꯥꯡꯗꯣ ꯄꯤꯛꯏꯕꯅꯤꯅ ꯊꯝꯃꯝꯅꯕ ꯃꯐꯝꯗꯣ ꯀꯟꯗꯤꯁꯟꯗꯣ ꯆꯥꯗꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯎ ꯄꯥꯏꯗꯧꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯍꯤꯡ ꯆꯨꯞꯄꯁꯦ ꯑꯩ ꯅꯣꯡꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯃꯆꯥꯅꯤꯄꯥ ꯑꯃꯒ ꯇꯧꯔꯒ ꯑꯩꯁꯦ ꯍꯥꯏꯅꯔꯒ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯇꯧꯅ ꯑꯩꯁꯦ ꯑꯉꯥꯡꯗꯣ ꯉꯥꯏꯕꯗ ꯆꯠꯃꯤꯟꯅꯗꯣꯔꯤꯕ ꯃꯤꯗꯣ ꯂꯩꯇꯗꯅ ꯑꯉꯥꯡꯗꯣ ꯉꯥꯏꯕꯗ ꯑꯩꯁꯦ ꯄꯨꯡ 12 ꯇꯥꯔꯦ ꯄꯨꯡ 12ꯗꯩ ꯁꯤ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯄꯨꯡ 1:30ꯒꯤ ꯂꯝꯕꯦꯟꯁꯦ ꯑꯩꯅ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯆꯠꯂꯦ ꯑꯩ ꯄꯨꯂꯞ ꯆꯠꯂꯦ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯑꯩ ꯂꯝꯕꯦꯟꯁꯨ ꯈꯪꯗꯦ ꯑꯗꯩ ꯆꯠꯂꯒ ꯑꯆꯥꯄꯣꯠꯀ ꯀꯩꯀꯥ ꯑꯉꯥꯡꯗꯨꯒꯤ ꯄꯨꯖꯝꯃꯦ ꯑꯉꯥꯡꯗꯨꯒꯤ ꯑꯩꯅ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯄꯦꯄꯔ ꯕꯣꯠꯇꯨꯅ ꯈꯔ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯣ ꯄꯦꯄꯔ ꯕꯣꯠꯀꯗꯣ ꯑꯩꯅ ꯀꯣꯀꯣꯅꯠ ꯐ꯭ꯂꯦꯚꯔꯗ ꯄꯨꯖꯝꯃꯦ 2-3 ꯄꯨꯖꯝꯃꯦ ꯍꯣꯔꯂꯤꯛꯁ ꯑꯃꯁꯨ ꯄꯨꯖꯝꯃꯦ ꯆꯤꯞꯁ ꯄꯨꯖꯝꯃꯦ ꯑꯗꯩꯗꯤ ꯍꯩꯅꯧꯒ ꯇꯧꯗ ꯑꯩꯅ ꯄꯨꯖꯝꯃꯦꯕꯀꯣ ꯄꯨꯖꯝꯅ ꯄꯨꯂꯞ ꯆꯠꯂꯦ ꯂꯝꯕꯤꯁꯨ ꯈꯪꯗꯦ ꯁꯤꯗꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒ ꯂꯥꯜꯂ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ ꯑꯩ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯈꯣꯠꯆꯗꯅ ꯊꯝꯃꯝꯃꯦꯕꯀꯣ ꯍꯦꯟ ꯐꯗꯕꯅꯤ ꯍꯦꯛꯇ ꯊꯅꯝꯒꯦ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯆꯠꯄꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯅ ꯈꯜꯂꯒ ꯆꯠꯄ ꯅꯠꯇꯦꯕ ꯑꯩꯅ ꯆꯠꯄꯗꯤ ꯑꯉꯥꯡꯁꯦ ꯈꯔꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯎ ꯄꯥꯏ ꯇꯧꯗꯅ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯠꯄꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯧꯔꯒ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯌꯧꯔꯒ ꯃꯥꯏ ꯒ꯭ꯔꯥꯎꯟꯗꯨꯒ ꯑꯗꯨꯝ ꯈꯔ ꯆꯥꯎꯔꯦꯕꯀꯣ ꯃꯥꯏ ꯆꯪꯐꯝ ꯈꯣꯠꯐꯝꯗꯣ ꯈꯔ ꯆꯥꯎꯔꯦ ꯑꯗꯨꯗꯣ ꯀꯥꯏ ꯆꯪꯗꯣꯏꯅꯣꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯐ꯭ꯂꯣꯔꯒꯤ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯃꯃꯤꯡꯗꯣ ꯈꯪꯗꯕ ꯕꯤꯜꯗꯤꯡ ꯃꯃꯤꯡ ꯅꯠꯇꯕ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯄ ꯑꯗꯣ ꯐ꯭ꯂꯣꯔ ꯃꯃꯤꯡꯗꯣ ꯈꯪꯗꯕꯗꯨꯅ ꯑꯉꯥꯡꯗꯨꯅ ꯗꯣꯆꯥ ꯑꯩ ꯊꯣꯛꯂꯛꯀꯦꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯆꯥꯅꯤꯄꯥꯗꯨꯅ ꯑꯗꯣ ꯃꯥꯅ ꯂꯧꯕ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯒꯥꯔꯤꯁꯦ ꯄꯥꯔꯛ ꯇꯧꯁꯜꯂꯝꯃꯒ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯈꯤꯇꯪ ꯀꯥꯈꯠꯄꯗ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯀꯃꯥꯏ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯈꯪꯗꯦ ꯗꯣꯆꯥ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯈꯤꯇꯪ ꯄꯥꯔꯐꯣꯝ ꯇꯧꯕ ꯋꯥꯠꯂꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯍꯥꯏꯅ ꯆꯠꯂꯒ ꯂꯤꯞꯇ ꯇꯧꯔꯒ ꯆꯪꯕꯗ ꯌꯧꯕꯗ ꯉꯥꯏꯕꯀꯣ ꯑꯩꯅ ꯆꯪꯕꯗ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯏꯕꯥꯏꯅ ꯀꯣꯜꯂꯒ ꯋꯥ ꯀꯞꯄꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯆꯤꯆꯦꯁꯦ ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯆꯪꯕꯗꯣ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗꯣ ꯑꯉꯥꯡꯁꯦ ꯂꯣꯏꯔꯝꯃꯦꯕꯀꯣ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯕꯗꯨꯅ ꯑꯩ ꯂꯧꯕ ꯊꯣꯛꯂꯛꯄꯗꯣ ꯅꯛꯈ꯭ꯔꯄꯣꯠꯅꯤꯀꯣ ꯃꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯅꯤ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯅꯤ ꯃꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯅꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯛꯑꯒ ꯂꯤꯞꯇ ꯇꯧꯔꯒ ꯂꯤꯞꯇꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯀꯨꯝꯃꯩꯅꯦꯕꯀꯣ ꯏꯅꯛ ꯅꯛꯏꯅꯦ ꯍꯥꯏꯁꯦ ꯐꯥꯔꯁט ꯐ꯭ꯂꯣꯔꯗꯒꯤ ꯂꯤꯞꯇ ꯂꯥꯛꯄꯅꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯕꯗꯨꯅ ꯂꯩꯕ ꯃꯇꯝꯗꯐꯥꯎꯗ ꯃꯥ ꯑꯣꯛꯁꯤꯖꯦꯟ ꯄꯥꯜꯂꯒ ꯂꯩꯍꯧꯔꯦꯕ ꯃꯌꯥꯝꯕꯗꯨꯅ ꯑꯩ ꯂꯧꯕ ꯊꯣꯛꯂꯛꯄꯗꯣ ꯃꯌꯥꯝꯕꯗꯨꯅ ꯑꯩ ꯂꯧꯕ ꯊꯣꯛꯂꯛꯄꯗꯨꯒ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗꯨꯒ ꯑꯉꯥꯡꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ ꯀꯣꯛꯁꯦꯀꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯑꯩꯒꯤ ꯃꯥꯏꯟꯁꯤꯒꯤ ꯊꯣꯛꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯣꯈꯥꯛ ꯀꯨꯏꯔꯦ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯃꯛꯇ꯭ꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤꯗ ꯂꯥꯛꯑꯝꯕ ꯃꯥꯅ ꯐꯝꯃꯝꯕ ꯃꯥꯅ ꯍꯤꯞꯄꯝꯕ ꯍꯥꯏꯗꯤ ꯃꯥꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯈꯪꯗꯦ ꯑꯩꯗꯨ ꯕꯥꯠꯔꯨꯝꯗ ꯏꯔꯨꯊꯣꯛꯑꯦ ꯅꯤꯡꯁꯤꯡꯉꯦ ꯐꯤ ꯁꯨꯔꯦ ꯑꯩ ꯐꯤ ꯁꯨꯅ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯆꯠꯄꯗ ꯊꯦꯡꯅ ꯇꯧꯔꯕꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯣ ꯈꯤꯇꯪ ꯃꯃꯥꯡꯅ ꯈꯪꯅ ꯂꯥꯏꯌꯦꯡꯉꯝꯃꯗꯤ ꯐꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯅꯪ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ
ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯖꯅꯤꯡꯉꯥꯏꯗꯤ ꯑꯉꯥꯡꯗꯣꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯤꯄꯥꯗ ꯍꯥꯏꯕ ꯃꯥꯔꯛ ꯐꯥꯎꯗ ꯊꯥꯖꯗꯦꯕꯀꯣ ꯃꯥꯔꯛ ꯐꯥꯎꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯍꯥꯏꯗꯤ ꯀꯅꯥꯝꯅ ꯊꯥꯖꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯩꯒꯤꯗ ꯂꯥꯛꯑꯝꯃꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯑꯝꯃꯒ ꯍꯣ ꯍꯟꯈ꯭ꯔꯒ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯕ ꯆꯠꯂꯦ ꯑꯩꯅ ꯍꯪꯕ ꯆꯠꯄꯗ ꯑꯩꯅ ꯊꯣꯡꯖꯤꯟ ꯀꯥꯁꯤꯟꯕꯗ ꯑꯉꯥꯡꯗꯣ ꯂꯣꯏꯔꯝꯃꯦ ꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯩꯅ ꯃꯥ ꯆꯥꯕ ꯆꯥꯗꯦ ꯍꯥꯏꯗꯨꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯤꯆꯦ ꯍꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯀꯣ ꯃꯣꯏ ꯆꯥꯕ ꯆꯥꯗ꯭ꯔꯁꯨꯅꯦ ꯑꯉꯥꯡꯗꯣ ORSL ꯄꯤꯊꯛꯎ ꯄꯤꯊꯛꯎ ꯂꯤꯀ꯭ꯋꯤꯠꯀꯤ ꯄꯣꯠ ꯄꯤꯖꯧ ꯃꯁꯥꯗꯣ ꯆꯥꯕ ꯆꯥꯗꯦꯅ ꯅꯣꯏ ꯂꯩꯊꯣꯛꯀꯅꯨ ꯍꯩ ꯔꯥ ꯄꯤꯖꯧ ꯈꯣꯠꯆꯧ ꯑꯗꯨꯗꯣ ꯑꯗꯥꯗꯣ ꯃꯤꯁꯨ ꯃꯃꯥ ꯃꯄꯥꯅꯤꯀꯣ ꯃꯆꯥꯕꯨ ꯁꯣꯏꯍꯟꯅꯤꯡꯕ ꯆꯥꯎꯕ꯭ꯔꯥ ꯐꯅꯕ ꯇꯧꯋꯤꯅꯤ ꯑꯗꯨ ꯈꯪꯗꯦꯗ ꯀꯩ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯉꯥꯡꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯇꯔꯦꯠꯅꯤꯗ ꯃꯥꯒꯤ ꯁꯣꯔꯥꯠꯇꯣ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯁꯦ ꯉꯔꯥꯡ ꯁꯟꯖꯣꯏ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯀꯔꯃ ꯊꯣꯛꯏꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯍꯥꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯗꯣ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗꯣ ꯑꯗꯨꯅꯤ ꯃꯥ ꯑꯔꯨꯝ ꯍꯧꯔꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯑꯔꯨꯝ ꯍꯧꯔꯦꯅ ꯇꯧꯕꯗꯒꯤ ꯑꯅꯥꯕꯗꯣ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯝ ꯑꯔꯨꯝꯗꯣ ꯐꯠꯇꯦꯅ ꯇꯧꯔꯒ ꯑꯗꯨꯗꯤ ꯂꯥꯁꯇ ꯍꯥꯏꯗꯤ ꯃꯥꯏ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨꯅ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯒ꯭ꯔꯛ ꯂꯥꯛꯁꯜꯂꯛꯄꯗꯒꯤꯀꯣ ꯀꯟꯕ ꯉꯝꯍꯧꯗꯕꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯏꯐ ꯐꯪꯉꯩꯒꯤ ꯑꯩꯒꯤꯗ ꯂꯥꯛꯑꯝꯃꯤ ꯑꯉꯥꯡꯗꯣ ꯏꯐ ꯐꯪꯉꯩꯒꯤ ꯂꯥꯛꯑꯝꯃꯒ ꯍꯣ ꯆꯠꯈ꯭ꯔꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅ ꯍꯥꯏꯕꯗꯣꯀꯣ ꯑꯩꯁꯨ ꯕꯤꯂꯤꯞ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣꯀꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯉꯥꯡꯗꯣ ꯂꯥꯛꯑꯝꯕꯗꯨꯒ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯨ ꯄꯨꯔꯞ ꯆꯠꯂꯤꯅꯦꯕ ꯍꯥꯏꯗꯤ ꯂꯝꯕꯤꯗꯣ ꯂꯥꯞꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯞꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯠ ꯇꯠꯂꯦ ꯑꯗꯣ ꯑꯉꯥꯡꯁꯤꯒꯤ ꯍꯌꯦꯡ ꯀꯔꯃꯅꯤꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯃꯥꯏ ꯀꯔꯃꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨꯀꯣ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯃꯌꯥꯝꯅ ꯈꯨꯔꯨꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ ꯈꯔꯗꯨꯅ ꯄꯦꯟꯕꯤꯗꯅꯀꯣ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯂꯩꯖꯔꯁꯅꯨ ꯑꯉꯥꯡꯗꯣ ꯃꯌꯥꯝꯅꯁꯨ ꯈꯨꯔꯨꯝꯕꯤꯌꯨꯀꯣ ꯁꯤ ꯌꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯦꯝꯃꯔꯣꯏꯒꯦꯕꯀꯣ